Image Paodam miyeng tabiribasingbu Surbalana khurumjari ngasigi maruiba pau pijari. State asida hokiba pung kunmarida nauna COVID-19 positive oiba miyoi chama Manipur thengnakre miyoi tarukna laichat asina sikre. Helen Thokchom Media Fellowship lauthokre. Loinana the third India-US Ministerial Dialogue chathakre. Paumacha khaina pijari. Manipur da haukiba pung kunmari asida miyoi taruk siduna COVID-19 na maram oiraga sekiba migi masing chama yankai shukre miyoi chama marifuna nauna COVID-19 positive oiba thengnabadagi apunba confirm case masing lising tara taret chatruk supna mari yaure miyoi chama yankai mathoina recover tawkhiduna apunba recover tawkhibagi masing lising tara humdoi chani supna nipan aduga active case ta miyoi lising mari chani nifutaruk lairi ngasi laikhidrabasing adu nupi ahum nupa ahumni nupi ahum adu Kangpokpi Imphal West amadi Churachandpur district tagi chahi nifumapan chahi umputara taruk amadi chahi kuntaret surabini nupa ahum adugi manungda Imphal West tagi chahi umpumdoi amadi chahi umputaret suraba aduga Churachandpur tagi chahi umpumanga suraba miyoi singni nakalamaromda nauna positive oiraba miyoi chama marifu adu general population ge travel history leitaba local ngaktani Makoi Imphal West district tagi miyoi yankai mapan Imphal East district tagi miyoi kuntra manga Thobal district tagi miyoi kunmathoi Tengnopal district tagi mapan Kangpokpi Ukhrul None amadi Kamjong district tagi miyoi amamam Bishnupur district tagi nipan Senapati district tagi ahum Churachandpur district tagi miyoi taranithoi Tamenglong district tagi kulumdoi Chandel tagi tarukni makoi punamak COVID care facility phanghanbaga loinana medical precautionary measures sing laukhatle state asigi oina recover rate chada humputara manga dasmik soino anida lairi hairi COVID-19 pandemic asida Kaching district ki oina confirm case masing asi chawnga supna marida lairi ngasi miyoi manga disaster ki aduga district asida containment zone oina lauthokraba mafamna marini haina ngasi Kaching district COVID-19 update apali report asina makha taribadi Kaching da hangleba COVID care center da admit tawrakhibagi masingna chahum taranipan oibada miyoi chani yankai manga disaster kre Hauzik miyoi kuntrani thoi mafam sida layengli aduga miyoi kuntrama thoina tongan ba center singda thamli Kaching district ki oina laina asina sihan kiba miyoi masingna anini miyoi lising mariga chani kuntrani pana home quarantine tawbada miyoi lising ahum chatruk yankai mapan disaster kre hauzikna miyoi chawnga humbutra mapan home quarantine tawduna lairi hairi Manipur Pradesh Congress Committee MPCC gi co-opted members oiriba social worker kaisam ningthem jauna Andro Assembly constituency gi manungda lairiba polling wise ta ching amadi nomada changba tangai fadaba potlam yenthokpagi thorom ngasisu 7/29 top chingthagi ningthaunai gi yumthong kudingi voter Chanipan Marifutareta cheng keji manga yenthokre leptana chatharakpa thorom sigi mari leinana Kening Temjauna Haikibada COVID-19 gi awa chaitheng mayok naduna sufam nompam khangdraba miyamda masagi mayumda MSME gi makhada khutsa haibagi thabak paikhatnaba amadi senthokla naba lambi piba oina nupi self help group chani romda senthang piba amadi material piba gi thabak leptana paikhatuna lakli MLA laitrabasu aigi maikaidagi angamba puthoktuna miyam wahandanaba hotnagani loinana malemgi laichat asina sufam nompham khangdraba miyamda nomagi tangai fadana changba cheng keji manga voter singda ngasi yenthokpani assembly asigi oinadi elected MLA su laitabana government ke maikaidagi pirakadaba chakthungsu miyamna phangdrabana aigi maikaidagi tha khudingi ngamjaba mateng khara pibasida harauna lobiu miyamgi mateng pangjabasina apenbani hairaduna mapi mapa laitraba kendra sida Manipur lengakna akhanaba yeng changbinabasu kaisam ningthemjauna appeal tawrakli Mathang thagi tang tareta pangthokadoriba by election da 60 Singhat ST Kendrada
lamba yaudana mai pakraba BJP gi candidate Ginswan Hau Manipur Legislative Assembly gi speaker na hayeng wasak lauragani Manipur Legislative Assembly gi Joint Secretary Rohit Sapam na ngasi thokiba official oiba cherol amada hayeng nungtel pung ani taba matamda Manipur Legislative Assembly gi speaker gi official chamber da kendra sidagi lamba yaudana mai pakraba BJP gi mirep Ginswan Hau wasak laubagi thorom adu pangthokadabani wasak laubagi thorom aduga mari leinana tangai fadana laukhatkadaba thabak punamaksu loikhre hairi ningsingba yai 60 singhat ST kendra pangthokadaba mikhal asida independent mirep Jinlun thangna mahaki mirep lauthokibadagi kendra sida BJP gi mirep oiriba Ginswan Hau lamba yaudana mai pakle haina lauthokrabani Saknairaba journalist Khelen Thokjom Ningsing Thoram ngasi Manipur Press Club da mahaki 60 humpusuba mapok kumon ga mari leinana pangthokhibaga loinana media fellowship lauthokre handak chahi 2020-21 gi Khelen Thokjom media fellowship Sangai Express ki reporter NG Liklai Leimabu khalle haina amjugi president Bijoy Kakching Tabamna ngasi thoramadu da lauthokre Khelen Thokjom Trust na laikhidraba Khelen Thokjom gi mapok namit asibu remembering Khelen Thokjom haina pangthoktuna lakli loinana trust na piba media fellow su namit asida lauthoki trust asina ahumlak suba oina piriba media fellowship asigi topic na challenges and opportunity of urbanization in Manipur ni masida sel oina lupa lisingyangkha yauri ngasigi thoram aduda laikhidrabagi photo da laikatuna ikai khumnaba utki loinana COVID-19 chatna kanglon ngakna thoram adu pangthoki hairi Manipur gi journalist ki mapangal hena kankathanba amadi hena chawkhat handuna samaj pu afaba maikaida puraknabagi pandamda Khelen Thokjom media fellowship asi trust na hodokhibani hairi Department of Horticulture Government of Manipur gi mityeng makhada Bharatiya Janata Party BJP Kisan Morcha gi national member amasu oiriba Manipur Legislative Assembly Mikhalda Kakching Assembly constituency da BJP gi mirep oikhiba mayanglambam Rameshwar na ngasi Kakching Kendra gi lawmi singda ningtham lawrok ki maru marang sing lemna yenthokre Kakching makhalawda leiba mayanglambam Rameshwar gi yumda pangthokiba ngasi gi maru marang sing yenthokpa aduda Kakching Assembly constituency gi manung channa leiba Kakching Palen Sora amadi Iringban gi lawmi chamaromda ningtham lawrokta thanaba hawai musori maru tilhau maru kobi maru amadi American pi maru sing lemna yenthoki ngasigi maru marang yenthokpa aduga mari leinana mayanglambam Rameshwar na phongdorakpada ngasi yamna chawkhatle hairiba samaj asida lawu singuba yaudana hingba ngamloi yamna chawkhatpa society ama oirabasu chaba thakpa watpa oirabadi nungaiba society ama oiba ngamloi aikhoigi society asida lawmisingna lawriba thodang asi aduki matik chawi maram asina aikhoigi lawmising yokhatpa thabak phajana tawhanba pothok phajana pothokhanba haibasi aikhoigi thawni lawmising gi damak India gi amadi Manipur gi BJP na luchingba lenga asina su makhal makha kaya gi thabak thoramsing paikhatli masigi manung channa rice bound of Manipur haina khangnariba Kakching Assembly constituency asigi lawmisingda maru marang sing asi yenthokchabani haiki Assam state ke Kasa district romda mitai singna namna khundariba mafam singda ima panthoibi gi irat thawni thoram numit 8 ni pangthoklakhibadu ngasi loisinkhre Binakandi part 1 gi barak thong manakta numit 8 ni chupna pangthoklakhiba panthoibi imagi irat thawni thoram club amadi khunja singna laikai sigi umanglai khubamda thamduna loisinkhre United Youth Club Binakandi part 1 gi president Haubam Ranjit Singhana phongdorakpada numit 8 ni chupna irat thoram pangthoktuna lakpadu miyam amadi club ki member singa yauna barak turelda thadaba yadabana laikai sigi umanglai gi mafam asida thamduna bidai tawjari haina thoram asida saruk yabikiba punamakpu thagatpa phongdokjari haiki District Administration Technopal amadi Technopal District Police anina MCM Ekodom MMCM Tamil Sangam Imalup Singh amadi atai tungan ba CSO Singapuna kusamnaduna ngasi Mitai Council Moregi Office da Jana Andolan campaign gi saruk ama oina COVID-19 laichat asigi matangda miyam puna wakhal taminabagi mifam ama pangthokre ngasigi mifam aduda DC Technopal Mayanglambam Rajkumar SP Technopal TS Bikramjit
Chief Medical Officer Technopal KH Gojen, PSC Moregi MO in charge Dr. KH Santikumar amadi atai officer sing yauki. Mifam aduda DCSP amadi Dr. Singna COVID-19 laichattagi checksina lainaba amadi yumdagi mapak tholakpaga marks uppa khusa ningthina hamdokpa mi amaga fit tarukki distancing thambinaba haiba chakna kanglon sing punna khangminaki amadi leader singnasu magi laikai singda amuk awareness pibinaba DC amadi SP anina miyamda thamki. Amaromdasu District Administration Technopal amadi Technopal District Police anina HTC gi makhada laiba Unit 1 to 12 MYC KWUN HR More amadi Cookie Chiefs Association More Block Singapuna kusamnaduna ngasi Hill Tribal Council More gi Conference Hall da Jana Andolan campaign gi saruk ama oina COVID-19 laichattagi checksina lainaba punna khangminabagi mifam ama pangthokre ngasi gi mifam aduda DC Technopal Mayanglambam Rajkumar SP Technopal TH Vikramjit Chief Medical Officer Technopal KS Gojen PSC Moregi MO in charge Dr. KS Santikumar amadi atai officer sing yauki mifam aduda DCSP amadi Dr. Singna COVID-19 laichattagi checksina lainaba amadi yumdagi mapal thoklakpaga marks uppa khusa ningthina hamdokpa mi amaga fit taruki distancing thambinaba haiba chana kanglon sing punna khangminaki amadi leader singnasu magi laikai singda amu awareness pibinaba DC na phongdoki. Manipurda COVID-19 na khamthengna wanaraba maraksida potchaigi mamal wangkhalakliba asida Laingakta yaningdaba phongdoktuna ngasi Manipuri State Council Communist Party of India MSC CPI na sinduna Irabad Bhavanda wakat mifam chathakre amadi MSC CPI gi Assistant Secretary M Joy Kumar na phongdorakpagi matung inna laingakna athubada potchai gi mamal wangkhalakliba thingbiyu amadi hanagi mamalda adumak thambiyu haikibaga loinana loisalakpada slogan na chingba kaya lauki paumarak thatna break ama laujari. COVID-19 miyoi amadagi amada yamna laina sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekhoi isai sagi chawraba thodang lai laingakna piriba SOP isai sagi imung manung pareng laikai dasu ngakna chasi parengda laikai da yariba makhai miyam punbagi thabak thoram sing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani Chekshinba haibasina COVID-19 laichat layong asidagi ngakthoknaba amasung manghankhinabagi khwaidai phaba upaini Ningsingbiu khud sa toina sengna hamdokpiba mask sizinaba social distancing ngakpa miyam punbagi thabak sing tawbidabaga loinana aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi pau makhatana pijari Thawal District ki Hairok Kendragi manung chana laiba salungpham miyamgi amata ngairaba lambi ase chahi kayagi mamangdagi sembiraktabagi mayokta miyamna rally chatkre lambi tawkhaikhre amadi Hairok Kendrada salungpham yawba pamdre vote mayada khoichak thabiranu candidate amata vote khomba changbirakanu haina miyamna laukhre Salungphamgi club singi apunba loop ama oiriba United Club Organization UCO na sinduna chatkibak ngasigi miyamgi rally adu Salungpham mathak laikai panthoibi bazar dagi chatpa hoki rally aduna Salungpham maning laikai ngaten soi thong yaurakpada Hairok police ki team amana CRPC 144 gi athingba lairibani haiduna rally adu makhatana chatana bathinki adumakbo miyam aduna namdana Salungpham amadi Karembi khokhul anigi tainafam phawba chatlaba matung koishaunaraba miyamna lambi adu JCB sizinaduna tokthokibani UCO gi president Furit Sabam Brazana haikibada lambi asi sembinaba meeting kaya pangthokre darna kaya marum tawkhre adubu mari lainaba singna ngasi phawba tabitre nathaiduna thambire maram aduna ngasidi miyam asi khangba ngamdabagi pankai lankhre hairaduna nauna yumba lambida khongdarakliba nupi singna mironba matamda lambi asida chatpada khudongthiba kaya marum thokhiba laikre ahal oiraba kaya su soktuna laikanaba mayam ama yaukre hairaduna lambi asi asumna adum lairagadi khungang asi nongmagi fibam soksilaklagani haiki ngasi phawbada Hairok Kendragi Salungphamda ahongba amata leitri khungang asi population yame adubu hiram khudingmakta awatpana pikthalle
lamdamsida school ana layengsang water supply amadi lambi thong khudingmak fail oire hairaduna chawkhat thaurang khudingmak hairokta loina tawduna leire maram aduna salungphamgi miyamna hairok kendrada punba pamdre salungpham praja sing bot matamda leiba yarubana chawkhat thaurang khudingmak ta fail oire maram asina atopa kuntangnaba kendrada onba pamle hairaduna ngasidagi numit mangani fawbagi manungda lambi ase semjin bidrabadi hena kanba khongjang sing changsilagani haiki ngasigi rally aduda salungpham lambi khudakta semgadabani hairok kendradagi salungpham khaidokpiro chawkhat thaurangi thabak khudingmak hairokta tawduna leire amasung salungphamgi mironbi nupi sing lambi asina maram oiraga khudongthiba mayoknare haina thaba pleka sing sizinaki tungda security personnel sing lagduna tawthokiba mafam adu funjinki hairi songman paja siktan khuding mane pamdi akhoi hairo kener pun maji pamaktre mamdi makhoi na khoi chahi isang khina polok matamda adung matik songman paja se bhot ki matamda paisa kherak piraga bhot leiraga bhot ka bi yagni bhot khoma yagni ha bi wakhalon de chakki bamamna ngasidi development khuding mata fail ore maramaduna khoi yargadi wangjing dara wangkhem dara songman je mo samne kend on the pame loinena ngasi chang khongjang ngasi maru oi andamdi ngasidene numin mangani phau manungda songmangi lambi na yelasi kolas thabidragadi hena akan ba project sangkhilakana haiba wafam sini akhoi chatliba thasegi haukiba tang kuntaruk ningthau kaba numiki nungthel pung ani taba matamda masagi anaba amadagi laikhidraba Sri Longjam Kala Chahi Marifunipan apokpa laikhidraba L Gokul Chandra Lamjau Mayai Lekai Unit President 38/13 Lamjau Mayai Lekai gi awab phongdopagi mifam amangasi Hyanglam Block Congress Committee Hyanglamgi Office da Block Congress Committee asigi President Sri Sapam Gojendro Singhana chair lawduna pangthokre mifam aduda saruk yakiba member singna minute ani tumina leptuna laikhidrabagi atmana ishorgi khuya khada igna tapna lairuna ba thawni jabaga loinana imung manungi awabadasu saruk yajaki New Delhi da laiba Hyderabad House da the third India US 2+2 ministerial dialogue chathari India gi delegate ki luchingbana Defense Minister Rajnath Singh amasung External Affairs Minister Dr. S. Jaisankarna luchingli US ki maikaidana United States Secretary Mike Pompeo amasung Secretary of Defense Mark Esper luchingli US Secretary ani asina National War Memorial da chatuna yengluki ministerial dialogue loiraba matungda US Secretary anina Prime Minister Narendra Modi ga su unaki asigumba 2+2 dialogue asigi ahanba du English ni tani pangi September thada New Delhi da pangthoki anishuba dialogue aduna English ani taramapan da Washington DC da pangthoki bani ahum siba dialogue asida ngangnagadaba wafam singdi leba anigi marakta lainariba mari regional amasung malemgi oiba wafam singni leba anina khungbu oina changminaba energy aviation science space health and infrastructure gi wafam sing kananainagani hairi Northwest China gi Xinjiang Uyghur Autonomous Region da COVID-19 gi anauba miyoi kuntaruk laina sinat nabagi kudam changdam phangle hairi masi tharaga COVID-19 gi case miyoi 13 sure local authority na piba report ki matung ina sufu country da positive case sing nauna oirakpani travel history laitaba singni laichat asi yamna yangna sandoi hairi authority singna emergency lauthokre hairi Kasgarda lairiba miyoi million 3.8 blanket nucleic acid test tawkre East China gi Qingdao city dasu ikuidana laichat asi sandoraki mafamdagi miyoi million 10 test tawkre Kasgarda chatanaba authority na miyamda pauta pikre hairi aroibada maroiba pau muhna pizari State asida haukiba pung kunmari da nauna COVID-19 positive oiba miyoi chama Manipur thengnakhre miyoi tarukna laichat asina sikre Helen Thokchom Media Fellowship lauthokre loinana the third India US Ministerial Dialogue chathakre ngasigidamakta di paudam matang sida loijare miyeng tabiribasingbu amukana khurumjari